ꯇꯥꯏꯕꯪ ꯉꯟꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯁꯤꯟꯊꯥꯅ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯈ꯭ꯔꯦ꯫ ꯃꯈꯨꯠꯇꯨꯅ ꯍꯦꯟꯊꯣꯏꯕꯗ ꯊꯥꯗꯨꯅ, ꯚꯥꯏ, ꯉꯁꯥꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯆꯥꯗꯧꯒꯩ ꯌꯦꯡ ꯂꯩꯔꯝꯃꯦꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯒꯩ, ꯌꯦꯡꯖꯅꯨ ꯀꯩꯅꯣ, ꯑꯩꯈꯣꯏ ꯐꯖ ꯇꯧꯔꯤꯅꯤ, ꯃꯥꯅ ꯌꯦꯡꯉꯤꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯅꯤ, ꯌꯥꯔꯣꯏꯕ, ꯉꯥꯎꯁꯤꯜꯂꯛꯏ ꯑꯣꯏꯔꯝꯅꯤꯅꯦ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯁꯤ ꯊꯣꯛꯅꯤꯅ꯫ ꯄꯦꯜꯂꯤꯍꯦ ꯑꯣꯏꯕ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯋꯥ ꯑꯝꯇ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦꯀꯣ, ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤꯌꯦ ꯃꯥꯒꯤꯁꯦ꯫ ꯌꯦꯡꯅꯔꯣ ꯑꯗꯨꯗꯤ, ꯑꯗꯨꯛ ꯅꯪꯅ ꯄꯥꯝꯖꯔꯕꯕꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ, ꯃꯤꯠꯆꯦ ꯈꯠꯅꯧ, ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯅꯤꯅꯦ ꯅꯪꯒꯤꯗꯤ꯫ ꯍꯣꯏꯅꯦꯍꯦ, ꯏꯁꯣꯔ ꯃꯥꯁꯨꯀꯣ ꯖꯨꯔꯥꯁꯦ ꯁꯦꯝꯕ ꯍꯩꯈ꯭ꯔꯕ, ꯐꯅꯗꯤ ꯋꯥꯔꯝꯅꯤꯀꯣ, ꯑꯃꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯗꯤ ꯑꯃꯃꯨꯛ ꯍꯦꯛ ꯅꯨꯡꯁꯤꯕ, ꯏꯁꯣꯔꯅꯗꯤ ꯁꯣꯝꯗ ꯅꯪꯒꯤ ꯄꯤꯌꯔ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯦꯝꯃ ꯀꯥꯏꯅꯔꯤꯕꯅꯦ ꯀꯥꯏꯅ ꯀꯞꯅꯔꯤꯕꯅꯤꯀꯣ, ꯅꯨꯡꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯋꯥꯗꯤ ꯋꯥꯔꯝꯅꯤꯀꯣ, ꯃꯣꯏꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯒ ꯂꯩꯕꯁꯨ ꯉꯝꯗꯅ ꯂꯩꯔꯤꯅꯤꯅꯦ, ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯒꯨꯝ ꯇꯧ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯙꯞ ꯈꯔ ꯊꯧꯔꯒ ꯑꯗꯨꯝ ꯐꯥꯕ, ꯃꯌꯥꯏꯗꯨ ꯆꯦꯟꯕꯨ ꯆꯦꯜꯂꯗꯤ ꯑꯗꯨꯝ ꯇꯥꯃꯣ ꯑꯗꯨ ꯑꯗꯥ꯫ ꯀꯅꯥ ꯍꯥꯏꯕ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯣꯏ, ꯂꯥꯏ ꯀꯤꯔꯨꯔꯅꯨ, ꯅꯨꯄꯤ ꯑꯣꯏꯅ ꯀꯤꯔꯣ ꯍꯥꯏꯅꯔꯕꯅꯤꯀꯣ, ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ, ꯀꯗꯔꯗꯤ ꯅꯨꯄꯤꯅ ꯍꯦꯟꯕꯅꯤ, ꯑꯗꯨꯒ ꯋꯥꯖꯥꯎꯒ ꯉꯥꯡꯗꯅ꯫ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦꯀꯣ, ꯅꯨꯄꯤꯒ ꯊꯤꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯏꯟꯒꯅꯤꯀꯣ, ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯕ ꯏꯟꯗꯅ ꯑꯩ ꯀꯅꯥꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯣꯕ? ꯀꯥꯏꯅ, ꯑꯁ, ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯍꯧꯗꯣꯛꯄꯒ ꯆꯪꯉꯛꯇꯧꯔꯤꯅꯤ, ꯔꯦꯠ ꯁꯨꯠꯇ ꯇꯧꯔꯒ꯫ ꯃꯨꯠꯁꯦ ꯃꯩ ꯇꯥꯔꯦꯅ ꯍꯥꯏꯁꯤꯅꯗꯤ, ꯑꯇꯩ ꯈꯔ ꯂꯩꯔꯒ ꯑꯉꯥꯡꯒꯤ ꯃꯄꯥ ꯀꯥꯏꯅ ꯃꯤꯡꯊꯣꯜꯁꯦ ꯅꯠꯇ꯭ꯔꯥ ꯃꯄꯥ ꯁꯥꯕ ꯑꯣꯏꯗꯧꯔꯤꯕꯅꯦꯕ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯑꯁ, ꯀ꯭ꯂꯥꯁꯁꯤꯁꯨ ꯂꯣꯏꯗꯦ ꯇꯧꯔꯤꯁꯦ, ꯑꯩꯗꯤꯀꯣ ꯕꯤꯠ ꯀꯥꯜꯂꯦ, ꯁꯤ ꯈꯪꯗꯅ ꯇꯝꯖꯔꯔꯣꯏ ꯍꯥꯏꯕꯅꯦꯕ꯫ ꯃꯤ ꯁꯣꯝꯗ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯇꯧꯔꯤꯕꯅꯦꯕ ꯑꯩꯁꯦ, ꯀꯣꯂꯦꯖ ꯃꯇꯝꯁꯦ ꯈꯔ ꯆꯣꯟꯗꯅꯒ ꯍꯜꯂꯗꯤ ꯏꯄꯥ ꯁꯥꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯨꯅ ꯑꯃꯨꯛꯇ ꯈꯜꯂꯛꯇꯧꯔꯤꯅꯤ꯫ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯑꯁꯨꯛ ꯊꯦꯡꯅ ꯀꯥꯏꯅ, ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ, ꯏꯌꯥꯝꯕꯒ ꯂꯩꯕ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯗꯤꯕꯨꯀꯣ꯫ ꯐꯔꯤꯕꯅꯦ ꯍꯥꯏꯕꯤꯔꯤꯗꯣ, ꯅꯪ ꯐꯅꯕꯅꯦꯀꯣ, ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯥꯏ ꯇꯛꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯦ ꯅꯣꯏꯗꯤ ꯐꯪꯗ꯭ꯔꯕꯅꯦꯕꯀꯣ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯅꯪ ꯃꯇꯝ ꯈꯔ ꯋꯥꯏꯖꯔꯣ, ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯑꯩꯗꯤ ꯁꯣꯝꯗ ꯃꯥ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯗꯤ ꯐꯔꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯅꯦ ꯑꯩꯉꯣꯟꯁꯤꯗꯅꯦ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯕꯣꯁ ꯁꯥꯏꯁꯦ, ꯌꯨꯝꯗ ꯍꯟꯅꯤ ꯈꯟꯕꯗ ꯇꯜꯂꯕꯅꯦ꯫ ꯃꯥꯗꯅꯦ ꯏꯇꯩꯃ ꯑꯃ ꯊꯤꯔꯛꯑꯅꯤꯅ ꯑꯇꯩ ꯂꯩꯔꯦ, ꯚꯥꯏ ꯅꯣꯏꯅ ꯆꯦꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯇꯟꯖꯥ ꯆꯥꯗꯦ ꯂꯥꯏꯃ ꯅꯪꯁꯤꯁꯨ, ꯀꯥꯏꯗ ꯏꯆꯦꯅꯣ, ꯂꯩꯇꯦꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯇꯨ ꯃꯊꯪ ꯂꯣꯏꯈꯤꯗꯨꯅ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯁꯤꯟꯊꯥꯅ, ꯀꯗꯣꯝꯗ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯑꯅꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ꯫ ꯂꯩꯁꯤꯅ, ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯉꯛꯇꯨꯕꯨ ꯀꯪꯉꯥ ꯁꯥꯔꯒ ꯏꯟꯈꯠ ꯊꯤꯔꯤꯗꯨꯕꯣ? ꯊꯣꯏꯕꯤꯅ, ꯉꯁꯥꯏ ꯂꯥꯕ ꯑꯅꯤꯗꯣ ꯑꯣꯏꯔꯝꯒꯅꯤ, ꯇꯧꯔꯤꯕ ꯄꯣꯖꯁꯤ ꯌꯦꯡꯉꯣ, ꯑꯉꯥꯎꯕꯤꯗꯨ ꯃꯥꯜꯂꯤ, ꯃꯤꯅꯗꯤ ꯍꯦꯛ ꯍꯪꯕꯤꯔꯛꯇꯦ ꯃꯊꯟꯇ ꯇꯧꯔꯤꯁꯦ꯫ ꯁꯤꯟꯊꯥꯅ, ꯃꯣꯏꯅ ꯌꯦꯡꯕꯤꯔꯛꯑꯣ ꯍꯥꯏꯗꯦ, ꯏꯊꯟꯇ ꯑꯣꯏꯅ ꯉꯥꯎꯖꯩ ꯑꯩꯗꯤ꯫ ꯊꯣꯏꯕꯤꯅ, ꯅꯕꯥꯅꯤ ꯂꯩꯍꯧꯔꯣꯀꯣ, ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯕ ꯍꯧꯏ꯫ ꯁꯤꯟꯊꯥꯒ ꯂꯩꯁꯤꯒꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯁꯤꯟꯊꯥꯗꯤ ꯆꯠꯂꯤ ꯍꯥꯏꯕꯗꯪꯅꯤ, ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯌꯣꯠ ꯍꯦꯛ ꯑꯣꯠꯂꯤ, ꯊꯃꯣꯏꯕꯨ ꯍꯨꯝꯗꯨꯅ ꯉꯥꯎꯍꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯂꯕ ꯁꯛꯇꯝꯗꯨꯅ꯫ ꯎꯗ꯭ꯔꯕꯗ ꯁꯤꯟꯊꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯂꯥꯛꯁꯤꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯍꯦꯜꯂꯕꯤ ꯊꯃꯣꯏꯗꯨꯅꯗꯤ ꯆꯠꯅꯤꯡꯗꯕꯅꯤ, ꯇꯟꯅ ꯌꯥꯗ ꯑꯗꯨꯃꯛ ꯍꯟꯈꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯟꯊꯣꯏꯕꯒ ꯇꯥꯏꯕꯪ ꯉꯟꯕꯒꯁꯨ ꯕꯨꯂꯦꯠ ꯑꯃꯃꯝꯗꯨ ꯊꯧꯖꯤꯜꯂꯒ ꯃꯖꯥ ꯇꯧꯗꯨꯅ ꯉꯔꯥꯡ ꯎꯔꯛꯄ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯛꯇ꯭ꯔꯥ? ꯊꯃꯣꯏꯗ ꯇꯥꯕ ꯃꯃꯤ ꯍꯥꯏꯁꯤꯗꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯁꯨ ꯍꯦꯛ ꯅꯨꯡꯁꯤꯍꯜꯂꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯌꯥꯏ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯆꯨꯝꯁꯨ ꯆꯨꯝꯂꯝꯒꯅꯤ꯫ ꯐꯖꯕ ꯊꯤꯕ ꯂꯩꯇꯦ, ꯆꯍꯤ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯂꯩꯇꯦ, ꯊꯃꯣꯏꯅꯕꯨ ꯁꯦꯡꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯌꯧꯔꯦ
ngarang mana ukhiba thongdugi hek mapadane khamliba gari dusu taibang anbana yoruba bai henthoiba gari khamna yori bai ngarang mana yengakpada ukhiba thongnau adugi mapaduda mamitu phat yengkhali laibak thiba haigadra ngasidi thongnau aduda kanasu lepamdrei taibang anbana kaino bai karamba thongnau mapaduna ne ui haiba as bai lepamdreba ado ngai kisi asumna hainari ngai tanjaduda nongdamba masu angakpani thengnau unau thamoi tinaba haisisu leitaba natego khoirang na ngai jariba misaktusu tan janaruba kaino khangde kananabu injillibano tanjaduda masu phatek makhadi gengtharae bema haifet tani yenglubadu thoina khanjilude magi thokpa mityeng phamdo atopada amuk ningaidana yengkhre wakhandasu khanjilude mangda yengduna leirami ba haibadune jingna ningai gi maram su leite leire magi thokpa mada thoina khanjilude masase leisabe in khalak liba matamni haiba kaure pungkaw kanasu kauroi ayuk nungthil khetnaba leitraba magi punsi mahingsida amuk hana nungairakani haibagi asagi mangaldo kuiraba matamgi mamangda mutkrabani henthoibana kaidanubo mani yengthoka tumina leisiba masi nupisiba inki tiranga ambuhe khangthe he laima awoiba masakse onthona pamukhre oiba ifa he phajagai ngawsinadana aibu ngawre mangda pura longna tarimi taibang nganbana bai karinu sibu angawbiro kainu sidi angawbi mandibu haigumdana masaksina marolama lapna ubasibu hek phajana hali na aga yengade yada ying jangbaga soiroye tawrise amung ausinbira anu asidadi mityeng karanga janbira nu ko itu oige khankrabani ko ngawgera phaigera asimadi namito hana amada yengjo hairi sini ko ide chathwe soida machinga leibu kai changai kre mamit mananga sangai ngangai yengai ini kaina kibu kine kari thuena tawju saino khangdi wane hai nupi male haiba nangi wangangdu naba nangsidi hei asi angawbise heloi atumbi oire chala tawrisiba hek yengbada angawbidi mande gyan tabi larika yamna haibi ingtapi mali masakse konjelsu changchang tawramdaw mali adu khangde ngasai lepise hanna phawi yangate atai nupi oirade ngasai na phone number launadana michio kariyo khatnadana tawrani asidi pura ngauramda omo manjile natraga thasi thana hobu nupi oi jala henthoiba makok adu hotladuna yare waraki kabi chalase angaw phamsidane laksalaga gyan tabaga sabaga to laitum chadringade chalarosiko khara thuna sia matu angaw bise lumbalak minaraga manoinaga kaksileine chinja arai ge thirani adai dinga sidi natine kangsaman bata moduna liche ma paile ramani yumda ayakse adui mathase koksidane ek ama thambadane yena olane khara thuna chalasi law haibai wani natraga aikhoi dhana changaga noida amuk changasira okay bestar ni duna let's go haiduna anidu gari thauba haurai mang tung thangduna taibangan bana bai tabro henthoiba gari speed tu khara taptharak tawi aduga khamlai kai hana bai ayambu tadre hairo kai gino aikhoi kangsaduna amu khu kam lairamani na pakhatli bane kanna mihul thawul ga se subaja nate gari se aina thawrira gari na ai thawrira gyan men ka tabaja nate mi yare nangna marolama kigankhre nupa mande ibo matang haiduni aina nupa ga thokchuluradi bira maka dawsidi nangnadi khangdriba ha nausnina iyambaduda pangal phuduradi adum aidi chenam na minatro sigi kese nangnadi khangaroi ko phubiri do pharebani bungo phubini ngai lektabai koina phubinaba amtang leiradi khanjariba nangsuba purana chindi letine nupi ka chani ne tawrisi ha mong imanek mandagai adum yabane khara dairektro adum
ꯌꯥꯔꯦ ꯉꯥꯡꯕꯤ ꯌꯥꯎꯏꯅ ꯇꯧꯔꯗꯅ ꯅꯣꯏ ꯌꯨꯝꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯩꯔꯛ ꯃꯇꯦꯛ ꯃꯇꯦꯛ ꯃꯌꯥꯝꯁꯤꯗꯅꯦ ꯀꯣꯛ ꯉꯥꯎꯕ ꯌꯧꯏꯕ ꯈꯔ ꯇꯧꯕꯅꯤ ꯂꯩꯔꯛꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯊꯧꯔꯛꯏ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯛꯄꯗꯨꯅ ꯌꯧꯁꯤꯜꯂꯛꯂꯤ ꯎꯔꯦ ꯂꯥꯞꯅ ꯃꯥꯡꯒꯣꯜ ꯑꯃꯗ ꯁꯣꯂꯞ ꯇꯧꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯤ ꯑꯃꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯂꯛꯏꯕꯗꯨ ꯔꯥꯅꯤꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯀꯅꯥꯅꯣ ꯇꯥꯏꯕꯪꯉꯟꯕ ꯒꯥꯔꯤꯗꯨ ꯏꯟꯊꯤꯖꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯃꯥꯟꯅꯕꯅꯤ ꯂꯥꯎ ꯚꯥꯏ ꯍꯦꯟꯊꯣꯏꯕ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯇꯥꯏꯕꯪꯉꯟꯕꯅ ꯐꯥꯒꯤ ꯐꯒꯥꯏ ꯇꯧꯕ ꯑꯃꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯃꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯔꯝꯃꯦ ꯃꯥꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯏꯃꯪ ꯃꯪꯉꯤ ꯃꯁꯥ ꯃꯊꯟꯇ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯛꯇ꯭ꯔꯕ ꯅꯨꯡꯉꯥꯏꯖꯔꯒꯗ ꯂꯩꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯎꯔꯤꯕ ꯇꯥꯏꯕꯪꯉꯟꯕꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝꯗꯨꯗꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤ ꯔꯥꯅꯤꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ ꯆꯪꯉꯛꯑꯣ ꯀꯩꯅꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯅ ꯑꯃꯨꯛ ꯂꯩꯔꯕꯣ ꯏꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯣꯏꯔꯨꯅꯨꯀꯣ ꯅꯣꯡꯃꯇ ꯃꯔꯨꯞ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯤ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤꯀꯣ ꯏꯃꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ ꯑꯗꯨꯕꯨ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕꯒꯨꯝ ꯇꯧꯏ ꯀꯩꯒꯤꯅꯣ ꯃꯁꯥꯁꯨ ꯈꯪꯖꯗꯦ ꯇꯥꯏꯕꯪꯉꯟꯕꯅ ꯚꯥꯏ ꯂꯥꯛꯎꯀꯣ ꯀꯩꯅꯣ ꯂꯣꯡ ꯈꯪꯊꯪ ꯇꯝꯃꯤꯔ ꯀꯩꯅꯣ ꯏꯃꯣꯂꯦꯛ ꯃꯣꯟꯊꯔꯗꯅ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯣꯏꯔꯤꯗꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨꯀꯣ ꯍꯦꯟꯊꯣꯏꯕ ꯅꯣꯛꯅꯤꯡꯗ ꯅꯣꯛꯐꯦꯠ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ ꯎꯏꯃ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯗ ꯚꯥꯏ ꯅꯪ ꯁꯤꯗꯤꯕ ꯍꯥꯏꯖꯤꯜꯂꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯔꯥꯅꯤꯅ ꯍꯩ ꯏꯕꯨꯡꯉꯣ ꯒꯥꯔꯤꯗꯨ ꯀꯀꯥꯗ ꯀꯣꯛꯄꯤꯔꯨꯔꯣ ꯃꯤꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯝꯒꯅꯤ ꯅꯪꯅ ꯍꯦꯛ ꯄꯨꯔꯨꯔꯁꯨ ꯇꯥꯏꯕꯪꯉꯟꯕ ꯏꯀꯥꯏꯔꯞ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯍꯣꯏꯃ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯍꯣꯡꯗꯣꯛꯑꯒ ꯉꯁꯤꯗꯤ ꯏꯇꯥꯎꯍꯣꯏꯗ ꯆꯠꯂꯨꯈꯤꯅꯤ ꯑꯗꯨ ꯍꯜꯂꯛꯑꯒ ꯄꯤꯔꯨꯔꯒꯦ ꯏꯁꯦ ꯅꯪꯒꯤ ꯑꯟꯇꯤꯅ ꯅꯪ ꯂꯥꯛꯑꯕ꯭ꯔꯥꯅ ꯃꯣꯏ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯅꯤꯅꯦ ꯅꯪꯕꯨ ꯉꯁꯥꯏ ꯋꯥꯏꯗꯤ ꯇꯧꯔꯤꯁꯦ ꯍꯦꯟꯊꯣꯏꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯗꯨꯃꯛ ꯇꯥꯏ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯃꯪꯗꯨꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯃꯣꯟꯗ꯭ꯔꯪ ꯑꯃꯗꯅꯤ ꯂꯩꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯕꯤꯜꯗꯤꯡꯅ ꯀ꯭ꯔꯤꯛ ꯏꯟꯅꯔꯕ ꯃꯔꯛꯁꯤꯗ ꯁꯨꯞꯅꯇꯒꯤ ꯂꯝ ꯃꯆꯦꯠ ꯑꯃꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯤ ꯌꯨꯝꯒꯤ ꯗꯤꯟꯗꯨꯁꯨ ꯅꯣꯡꯈꯪ ꯆꯥꯈꯤꯕꯒꯤ ꯃꯆꯦꯠ ꯃꯆꯦꯠꯅꯤ ꯍꯣꯔꯤꯕ ꯌꯨꯝꯕꯤꯗꯨꯁꯨ ꯃꯊꯟꯇ ꯏꯟꯊꯤꯖꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯄꯨꯔꯥ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯕ ꯄꯥꯛꯈ꯭ꯔꯕ ꯗꯤꯟ ꯉꯥꯛꯇꯅ ꯁꯥꯕ ꯌꯨꯝꯗꯨꯗ ꯄꯤꯛꯅ ꯄꯤꯛꯅ ꯇꯥꯛꯂꯤ ꯇꯥꯛꯂꯤ ꯀꯥ 3 ꯈꯛꯇꯅꯤ ꯊꯣꯛꯏꯕ ꯇꯝꯕꯗ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯎꯕꯅꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯃꯥꯗꯨꯁꯨ ꯑꯃꯨꯛ ꯑꯀꯟꯕ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯥꯗꯨ ꯄꯥꯕꯗ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯕꯗꯨ ꯇꯥꯏꯕꯪꯉꯟꯕꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯃꯪ ꯂꯩꯔꯤꯗꯨꯕꯣ ꯆꯥꯛꯁꯤ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯥꯛꯇꯨ ꯊꯤꯔꯤ ꯍꯦꯟꯊꯣꯏꯕ ꯑꯗꯨꯛ ꯆꯤꯜꯍꯥꯎ ꯊꯤꯕꯗ ꯍꯥꯏꯅꯔꯤꯕ ꯑꯇꯣꯝꯕ ꯆꯀ꯭ꯔꯤ ꯃꯀꯣꯛꯇꯣ ꯉꯁꯤꯗꯤ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯈꯤꯗ꯭ꯔꯦ ꯚꯥꯏ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯦꯛ ꯊꯥꯞꯊꯔꯣ ꯆꯥꯊꯔꯗꯧꯅꯤ ꯉꯁꯤꯗꯤ ꯆꯥꯛꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯤ ꯇꯧꯔꯤꯁꯤ ꯇꯥꯏꯕꯪꯉꯟꯕꯅ ꯈꯨꯄꯤ ꯆꯤꯛꯈꯥꯏꯗꯧꯔꯤꯕꯅꯤ ꯃꯁꯤ ꯌꯦꯟꯖꯥꯡꯁꯤ ꯆꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯃꯊꯛꯇꯨꯗ ꯌꯦꯟꯖꯥꯡꯗꯣ ꯄꯨꯂꯞ ꯑꯣꯏꯅ ꯍꯩꯊꯩ ꯃꯍꯤꯅ ꯆꯥꯛꯇꯨ ꯏꯔꯣꯏꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯕꯅꯤ ꯁꯕꯥꯁ ꯁꯜꯂꯥ ꯐꯨꯗ꯭ꯔꯨꯞ ꯍꯦꯛꯇ ꯆꯤꯡꯈꯠꯂꯒꯅꯦ ꯆꯥꯊꯣꯛꯑꯗꯕꯅꯤ ꯚꯥꯏ ꯃꯃꯥꯒꯤ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯁꯦ ꯍꯦꯟꯊꯣꯏꯕꯅ ꯍꯣꯏ ꯚꯥꯏ ꯆꯥꯔꯗꯧꯅꯤ ꯍꯦꯛꯇ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯈꯨꯠꯇꯨ ꯐꯖꯅ ꯍꯥꯝꯇꯣꯛꯑꯕ ꯃꯇꯨꯡ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯌꯣꯠꯁꯟꯕꯗꯤ ꯏꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯪꯒꯣꯏꯕ ꯎꯠꯂꯨꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯄ꯭ꯔꯞ ꯆꯥꯁꯤꯜꯂꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯇꯥꯏꯕꯪꯉꯟꯕꯅ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕꯣ ꯏꯕꯣ ꯈꯨꯠꯆꯥ ꯂꯛꯆꯥꯗꯨꯕꯣ ꯄꯨꯛꯀ ꯊꯟꯗꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯨꯂꯥꯎ ꯑꯃꯅꯤ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯗꯤ ꯍꯧꯃꯟꯕꯁꯤꯗ ꯑꯩꯁꯨ ꯍꯦꯛꯇ ꯐꯅꯌꯥꯝ ꯀꯥꯎꯁꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯁ ꯚꯥꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯤ ꯏꯌꯥꯝꯕ ꯀꯪꯁꯗꯣ ꯑꯗꯨꯝ ꯃꯤꯇ ꯎ ꯂꯩꯔꯤꯃꯤ ꯇꯥꯏꯕꯪꯉꯟꯕ ꯐꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯅ ꯍꯦꯛ ꯐꯩ
ꯀꯤꯒꯜꯂꯦ ꯌꯥꯝꯅ ꯅꯪꯁꯦ ꯃꯑꯣꯡ ꯊꯦꯡ ꯃꯥꯟꯗꯅ ꯍꯦꯟꯊꯣꯏꯕ ꯃꯈꯨꯠꯇꯨ ꯁꯠ ꯁꯠ ꯍꯥꯝꯇꯣꯛꯏ ꯑꯗꯨꯒ ꯆꯠꯁꯤꯜꯂꯣ ꯅꯪꯒꯤ ꯆꯣꯏꯔꯣꯜꯗꯣ ꯑꯃꯨꯛ ꯉꯥꯡ ꯂꯩꯔꯗꯤ ꯂꯦꯞꯄ ꯀꯧꯕ ꯑꯃꯨꯛ ꯂꯩꯔꯔꯣꯏ ꯍꯣꯏꯕ ꯅꯪꯅꯤꯕ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯛꯇꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯐꯦꯡꯗꯣꯛꯏ ꯃꯈꯨꯠ ꯑꯆꯣꯠꯄꯗꯨ ꯈꯣꯡꯒ꯭ꯔꯥꯎꯗꯨꯗ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯂꯥꯎ ꯆꯠꯂꯁꯦ ꯃꯃꯥ ꯑꯩ ꯏꯇꯥꯎ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯌꯥꯝ ꯊꯦꯡꯉꯛꯀꯗꯧꯔꯦ ꯀꯨꯏꯔꯣꯏ ꯏꯃꯥ ꯁꯠ ꯐꯠꯅꯦ ꯍꯦꯛꯇ ꯇꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯑꯟꯇꯤꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯂꯥꯛꯁꯤꯜꯂꯤ ꯑꯟꯇꯤ ꯁꯈꯤꯅ ꯏꯕꯨꯡꯉꯣ ꯒꯥꯔꯤꯗꯣ ꯊꯧꯔꯨꯔꯗꯤ ꯀꯣꯂꯦꯖꯇꯣ ꯆꯠꯂꯨꯔꯗꯤ ꯍꯜꯂꯛꯑꯗꯤ ꯃꯐꯝꯗ ꯊꯝꯃꯣꯅꯦꯀꯣ ꯑꯟꯇꯤ ꯑꯩꯁꯨ ꯊꯝꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗ ꯆꯥꯛ ꯂꯥꯝꯗꯅ ꯑꯗꯨꯝ ꯆꯥꯊꯣꯛꯑꯒ ꯊꯤꯟꯒꯦ ꯈꯜꯂꯝꯕꯅꯦ ꯑꯗ ꯏꯇꯥꯎꯁꯨ ꯂꯥꯛꯄꯁꯤꯗ ꯃꯣꯏꯗꯁꯨ ꯆꯠꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦ ꯇꯧꯕꯤꯔꯅꯨ ꯇꯧꯕꯤꯔꯅꯨ ꯅꯣꯏꯒꯤ ꯎꯠꯄꯥꯠꯇꯣ ꯒꯥꯔꯤꯒ ꯌꯥꯗ꯭ꯔꯒꯅꯦ ꯑꯃꯨꯛ ꯁꯦꯝꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯃꯥꯟꯅꯕꯒꯤꯁꯤꯁꯨ ꯅꯪꯗꯧꯅ ꯋꯥꯏꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯔꯛꯑꯗꯤ ꯅꯌꯨꯝꯗ ꯀꯣꯛ ꯍꯥꯟꯅ ꯌꯧꯅꯕ ꯆꯪꯕ ꯀꯩꯗꯧꯅꯒꯦ ꯑꯃꯨꯛ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯑꯋꯥꯏꯕ ꯒꯥꯔꯤ ꯉꯥꯛꯇ ꯊꯧꯔꯒ ꯃꯖꯥ ꯇꯧꯗꯅ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯌꯥꯝꯅ ꯂꯤꯡꯉꯤꯁꯦ ꯍꯥ ꯏꯅꯣꯝꯆꯥ ꯑꯩꯉꯣꯟꯗ ꯈꯛ ꯉꯥꯡꯉꯨ ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯉꯥꯡꯕꯤꯒꯅꯨ ꯅꯪꯒꯤꯁꯦ ꯀꯟꯈꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯣꯏ ꯃꯁꯦꯟ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯆꯤꯡꯒ ꯍꯪꯒꯠꯇꯅ ꯈꯨꯝꯕ ꯁꯥꯔꯗꯅ ꯅꯃꯥꯏꯗꯨꯗ ꯈꯨꯕꯥꯛꯁꯤꯅꯅꯦ ꯁꯠ ꯁꯠ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯦꯟꯊꯣꯏꯕ ꯇꯕꯂꯞ ꯇꯥꯒꯤ ꯌꯥꯎꯅ ꯇꯥꯕꯅꯤ ꯌꯥꯔꯛꯇ꯭ꯔꯤ ꯏꯟꯗꯣꯝꯆꯥ ꯁꯥꯕꯦ ꯋꯥꯈꯜꯒꯥꯁꯦ ꯈꯔ ꯐꯅ ꯈꯟꯕꯗꯤ ꯐꯕꯅꯤꯀꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯇꯥꯎꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯃꯅ ꯉꯁꯤ ꯈꯛꯇ ꯂꯥꯛꯆꯕꯅꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ꯭ꯔꯣ ꯅꯍꯥꯟꯈꯩꯁꯨ ꯏꯟꯗꯣꯝꯆꯥꯗꯤ ꯐꯤꯂꯝꯗꯒ ꯐꯠꯇꯕꯤ ꯁꯥꯕꯤ ꯄꯥꯂꯩꯕꯤ ꯙꯅꯃꯟꯖꯨꯔꯤꯒꯤ ꯔꯤꯌꯦꯂꯤꯇꯤꯅꯤ ꯄꯨꯔꯥ ꯍꯥ ꯏꯟꯗꯣꯝꯆꯥ ꯆꯨꯝꯗ꯭ꯔꯣꯕ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯣ